Akasvani Imphal Kshetrimayum Chitrabhanu na pau pazari. Manipur Sarkar ki Department of Science and Technology na sinduna chatarakpa Innotech Face lising ani kun mga nga solution begi thoram hoji pangthokli Imphal West ki takel leba Manipur Science Center da pangthokli ba thoram atuda manamatum sinsu yentokani. Hayingdagi hogodoriba sangsaki nongju miphumgi mangoina sarkar nga si rasti dolpum no ki oibe miphum ama pangthokre miphum aduda sarkana sangsaki sava animak ayet apan leitena ninthina chathanaba yanabgi damakta dolpum no ki mating nikhi Hayingdagi hogodoriba taran panshwa lok sava gi mga suba miphum asi mathang thagi kun mathoi pawo thagani miphum asida sava animaki oina puna sitting kun mathoi legani Paumis in the Wangang the Parliamentary Affairs Mantri Kiran Rizun High, Sarkana Mifam Asida Pukalak Pamaru Wafum Kudi Makanana Basem Saduna Lay, Mang High, Jan Viswas Amendment and Provisional Bill Listing Ani Kunmanga National Sports Governance Bill Listing Ani Kunmanga Amaso Maritime Shipping Bill Listing Ani Kunmari Yauna Marueba, Ain Kayaso Mifam Asida Kanaraba Yai. Pradhan Mantri Narendra Modi, United Kingdom Amasung Maldives ki leba anigi khongcha tha asigi kulumdoi degi hauragani ma ki khongcha manung da Sri Modi na United Kingdom da tha asigi kulumdoi amasung kunmai da chekani mahangna United Kingdom gi Rashtrapati Star Semmer ga leba anigi mari hena faganhana bi matang da wapung kya khanagani lipchingba anna lamdam gi oiba amadi malengi oiba hiram kya gi matang da su wari sanagani Pradhan Mantri Sri Modi na King Charles Sri Gasu Unarabiyai, Maki Kongchamanung Daleba and Nigoeba Comprehensive Strategic Partnership Kimatang Sukhanagani, Lalolitic Technology Innovation, Defense, Masung Security, Climate, Haxel Sixa Amadi Leba Anigi, Miang Merta Pabamari Tamnabi Matang Sukhanagani, Handeki, Pradhan Mantri United Kingdom Kongchat Asina Leba Adu the Chatpa, Marishuba Kongchatni, Madugi Tungdasri Modina Numiniki Kongchata Maldives Chekani, Mahapu Maldiv Rashtrapati Dr. Muhammad Muisna Button Dorokpadegi Chatpani. Maldives ki khumbu suba ningtam numit thoram da Sri Modi na atoiba thiti oina saruk yagani ma ki khongchat manung da leba anegi mari hena fagat hena bigi damakta tongan bihiram kya da wari sanagani hande ki asina Sri Modi na Maldives satpa ahum suba khongchat oiragani Banaras Locomotive Works BLW na masigi lising ani chonga suba electronic locomotive WAP 7 class engine puthokle masi horsepower listing tarukni masida air condition yawba cabin real time monitoring system generative brake semdoklaba gear yauri masi pungda kilometer chamani fuchat pangamgani BLW na pandam asi chahini pang manungda phangwang kibani masi listing ni tarategi sanana ba thorang torkibani BLW gi general manager Naresh Singh na promising the high hoju power the factory asina locomotive listing tara chani pangkun minithoi puthokle masig manungda diesel na listing taret Chamri Marfudra Nipan Yauri, Senba Chehi Lising and Kunmari Kunmanga Kakada, electronic locomotive Chamri Humbudani to Putoki, Aduga Chehi Asena locomotive Changa Kuntram de Putona Ba Pandam Tamli. Varana, Malaria Lena Ngakona Ba L Fel Cfex Koba, Vaccine Ama Putona Ba Sem Sare, ICMR. Amadi Department of Biotechnology National Institute of Immunology ka puna honamina duna multi-stage malaria vaccine asi puthokadabani masina malaria laina mutatnaba amadi santokpa thingba ngamhalagani Kendra gi Youth Affairs masung Sports Mantri Mansukh Mandaviana luchinduna Fit India Sundays on Cycle gi thoram ama Banaras da leiba Banaras Hindu University da pangthokre Mumbai gi income tax vivana sinduna income tax ki numit Income tax to make it chama humbudaruk suba thorongi saruk amo oinangasi cyclotron ama pangthokre maduda punamyo chamri hambana saruk yaki sangnaraba film actor John Abraham cricketer Sivam Dube amadi athlete Anju Bobby George na cyclotron aduda saruk yaki Vietnamgi halong beda hi lakshin bagi thogdokta sikiba migi masing kuntratre shuri mangkiba miyoi singthi bagi thabak chathari thogdo adungarang akanba nonglei nungsit ama mayokna bada lamkoibusna tongba hi adu lupsinkibani Med Department Hari Assam, Arunachal Pradesh, Sikkim, Tripura, Odisha, Chhattisgarh amasung nongchupa galda lagliba numit humni asida akanman nongchugani Kerala amasung Karnataka samudra mapang mapamsingda sungasi akanman nongchugani haina Med Department na red alert loktokre Paul Rizeri